Ngasi nongalamdai pung ahum rom taba matamda Imphal East District ki Moirangpurel area da kuki khulai paiba singna maitai singna leiba mafamda bom amadi nongmai sizinaduna attack tawrakrai. Imphal East ki Sagolmang Police Station ki manung chana leiba Dolai Thabi project ki Iril Turel da thauthi manba posa kaya tawtharakrai. Manipur Thuwaina Bahona Riba Kuki MLA Taraki Mathakta Action Lokanaba Assembly ki Privilege and Ethics Committee ki Mifam Lakliba Yumsa Kaisa Numita Pangthok Lagani Haina Speaker na Imagi Mairada Thazaba Piraktai. Amasung recruitment examination singda nattaba pambai sisanaba thingnaba Lok Sabha Mifamna the Public Examination Prevention of Unfair Means Bill 2024 passed out. Chenaba Singh Itara jail the thamba yauna lupa crore ama fine thian gadauri.